Manipur district kuki lal hobani chingnaba singna nongmai kapada miyoy ma laikidre miyoy ahumna sokpadagi laikana kray kuki lal hobani chingnaba singna nongmai na kapadagi toizam chandramani kauba miyoy ma laikidabadagi khoi shaungnarba miyamna kwa kaithala khamlaika airport road Indian Army ki gari thugaiduna irang hokre ngasi mafam kaya da irang khara thoglakpadagi Manipur district ta khudaktagi pung kunga mari curfew thamjinkhre Imphal East amadi West district na numid yung pung 12 da curfew tensinkhre amasong haukibahing nongyay da Imphal West ki singda kadangban part 2 da kukilal hobani chingna basingna nongmay kapsin duna landarak pada maitay kunja masoklay